Pausing di jemput ibu maru ibu pau khara update Tougadabani. Nupimacha amagi Ejjat Manghannaba Touruba Manipur dagi Docter ama Sillong da Hapkhre. Nupimacha amana layang balak pada Ejjat Manghannaba Touruba Manipur dagi Docter ama Sillong police na Hapkhre haire. Thaudok asi hauki baning thoktaba numit Sillong gi mairang market leba clinic amada thoki bane. Hiram asida senior pemiyoi adudi Docter I am Sunil Common kawe. Mahak no Holy Cross Hospital da thabak toramme. Housing na mairang da clinic oina hangduna leibane haire. Pau asina makatana hai Docter asina layang balak liba Nupimacha adugi private parsing photo nam khibaga loinana atopa patient kaya da molest toki aina so phongtorakle thodok asigi matangda West Khasi Hills ki SB na Posco eki makada case amaso register tore haike amaromda thodok asibo Khasi Students Union mairang circle amadi civil society women organization na janing da phongtorakle thorang asi yamna tamthiba thabak amani logi makhada chapchaba thabak lokhutgadabani aina so makha tarakle atopa pau amadana Mathou Masak khangdba Docter Suspend Tougadabani YDC COVID-19 nattaba anaba sing yengnaba Docter amadi hospital singda akanba poktaw pikhraba phawbada CM ge wafam bukari su thoksadaba asida Manipur lenghakna atuba matamda thodok asida chenariba Docter khudengmak suspend tonaba YDC na CM ge akanba miyang singsilakle Youth Development Committee YDC ki cherol amana hai wagai kendra ki manung chanba santhel mamang lekai da ngasi ayuk pung 8 minute ni furom chatpa matamda laibak thiba thodok amada angang ama ising da tabadagi laikhidraba angang asigi maming MD Himat sahi ahum apok MD Helalodin kawe angang asi kudak tamayang impal PIC da pukat pamatamda PIC asida duty taram liba Docter Kiran Mala haistam na Docter am oibage ethics jawdan angang asibu yengu haiba yakide madugi matangda patient ga ngahep ungkhanaba thoke Cirol asina hai upai lerta badagi angak asi sagolban moirang lerta leiba private mother care children hospital and research center da pukhatke hospital asi yauraba matungda duty tawriba Doctor sing aduna yamna thawai yauna yangbike laibak thibade angang asi kanbang amdana ayupung 38 minute ipumanga adwaida laikhitre karigumba angang asi mayang imphal PIC da first aid tamak wairaba su bibiram labade angang asi ge thawai kalamba yabane Doctor sing asina asumna Mathou Masak khangdrabade makhatana COVID-19 nataba atopa anaba singde COVID-19 da base tawraga Sihankhraba de kanana masigi thodang pugane maramatuna Manipur lenghakna asigumba Mathou Masak khangdaba Docter sing asibo suspend tawhinaba committee asina apel tawrakle maraga sida COVID-19 na Sihankhraba police amagi Machanupi SI oina Hapkhre Madhya Pradesh police da thabak torma person ama COVID-19 na Sihankhraba matung mahaki Machanupi bu SI oina hapnaba Madhya Pradesh ki CM na lakthoktuna mathang chayul dagi mathok tawba ahoragani haire Pau asina hai laikhidrapa personnel adu Indo hospital COVID-19 positive oiduna layeng laba matung April ki tarikon mathoida laikhidabane mahak sahi jangkhai mapan chukre state adu ki containment zone ki mafam amada mathau tawringai ki manungda COVID-19 positive oikhibane haire state adu ki home amadi health minister Narotam Misrana chief minister Sivraj Singh Chauhan ki poktak matung inna police personnel adu ki lehori ba Machanupi da telephone tawduna hokhiba thak junamita state force sub inspector SI oina thabak haple haina khangan ke sahi kulumdoi suraba Machanupi asi mathangi sahul daki mathok toba horaba yai haina su pau asina makha tare aroi beda content sing asigi maru iba pau khara asi bu pawdam jari ba Manipur Local News YouTube channel amade Facebook page asidagi yang biri puna makpu thaga chari loinana channel asina tomda kanarabadi subscribe like and share toba kawi gono puna makpu amuka hanna thaga chari